असम लापना स्कूल यौसलई गारीदो खामनदुना ननावबना कुमथरई ऋषिना ननावबदा येंगलगा ngausinanu fajana chango nanawasu asumna nanawa class ta changlai nanawana class ta changlakpada class da nupi macha kharaga nupa macha kharaga nukladuna wari sarami omina oimao nupa ga yama leme sidi yengova nupa anawbani tu masaksa amte yengo mayamdu wari sanarambadagi omi mamaidu nanawana changlakpadu da yenglaga makutu loibida pop tharaduna hairakpani mayamdu nanawada punna onsilai aduga yengla duna loibina fazaina adum yaaya masakse chingle meyana mayamgi maraktagi rakesh na amu wa makhatari haigumna dara asidiwa nupa efawa ngawdure he rakesh ki wadu da mayamdu rakesh ta punna yenglaga wa nolai nanawa class tu da pap changlak ihan hana thariba bench tu da phamtharai omina amu is lairi hai biga sai yamna first bench daga famke me aikoine somda last bench ta na bada koka sa loi kaina daure haba omi gi wadu ta bada mayam do amu punna nokmine omina tu lairi heba amasu mu changli yengo tu mayam yaifabada amu onsinduna yenglaga amu wa noklai yaifaba class manung duda omni hoi ki party lairambadуда hainada magi school bag ki mari du chiklaga tamna changlai aduga second bench duda phamtharai loibina is lairik heba maselga punsina kidawre tu masaka se happy ka su manari group oina levenina amana nganglakpa wada nokningira nokning loidira adum wa no nanawba ahanba oibagi magi su mamanaba ama fawba leite maramduna tungda famdiba yaifabagi manakta changsilaktuna makutu tingthorai nanawbana hai kaimin kauge aigidi nanawba kawe ado nangidi yaifabasu makutu tapna nanawbagi makutu da soklaga unoptusu amu makut masaduna tapna inkhatli aduga nanawbada yenglaga tapna haire yaifabana aigidi yaifaba kawe nanawba gyan tare yaifabana changlakpada mayamna noksinbiba yaifabana nupi dawna wa tapna ngangba aduga ipang pangjaba mingamjadaba matawduda noknabibani habasi maha gyan tare aduga amu nanawbana adudi ngasidagi aikoidi maru orisiko yaifaba machildo hafet lenglaga nanawbada yenglaga hairai asumna class tu mathang loiraduna yaifabasu nanawbaga punna thongminarai school gi geta damen nanawba bu thorakpa ngaiduna lairambadu nanawbasu uri nanawbana amu bye babana ai lawba lae ado ai chakrage ko yaifaba unupto amu maku khunamduna inkhatlaga yaifabada yaifabadi octodo ngairi athoi matang sana yaifabana octo ngaibadu ure athoi gari do khamlaga yaifabagi nakta athoigi tat ki minoktu noksinaduna changlai yaifabana yage asumna nanawbasu mayumda halai thoibi icha tumba halai edana chalo nangi kada pathajaruro icha waramani ima icha na chana ba kai keno khara pukhapira age ko nanawbana mama wadiye school chapasa aidi kai gino khangde yamna nongaida imana ba anawbusu mayam ama khangnare he pokchaba macha gumna nanawbagi makuktuda nantaduna habirei thoibina hoise icha tombadi maramukpane
mi fattabaga tinaba yadeko chalo chalo nasado irujathoga pothajaruro noi tamusu halakpa matam yaure ima nangi chanaba khara semluki ngahak leraba matung rishishu thabak halai aduga mahagi kada prabab changlai adubu nanawabu uningba heman khibana mathak thangba fritu laktho amaga nanawagi kada prabab lai aduga nanawagi phafungda phamduna lei nanawasu iru jaba loiraduna tawel du yesinba yesinda boi tawruduna setli aduga tawel amana amu makok tuda taithok na changlai rishi mamito laktho aga nanawagi makhongdagi na makok phawa yengkhalai ngaurap tawba kuchu parap tawba saban amadi zum phiral charaba nupa ama obigi phibam aduda kana ukhini khanduna rishi nanawabu khamanba faurai aduga kari wakhal bu khaligiba nanawagi manakta changsilaktuna matunglomdagi amu nanawabu konsili nanawbana amu ima huranba nanawa pakhatna khanglaurai rishi nanawbana laurakpaduda gyan khanglak koliba makhutu sathadui nanawba tungolaga yenglakpadadi rishi oirambaduda nanawba masadu ningamaktre mapukningda matomta khalai lauramdrasu fadawne as chakreda amuka kola adi nungaidawnida rishishu nanawbana laurakpaduda tunghanduna amu fabungda amu phamtharai nanawba mapukningda rishibu koleshira haina khala abani adubu fatharaga ichamchamna harai tamo fido hongdo uro aishu tv yengba laage rishi wakal amada phukawalaga thokige tawbaga nanawbana amu oinarap tawna harai hayengkhaidi mingi kada huran changlakanu ko nanawbana phagi oi keiwa harakpaduda rishida amu papap changlaktuna nanawbagi makoktuda kaksin hali aduga aibu huranba kainaga masi hairamaga amu nanawbagi pukchektuda khudombi aniduna tiki holai rishina tiki holakpaduda mahaksu noklaga phalauna chungkhali rishishu nanawbagi matawduda laknaningba ama yauna tiki holai adubu rishi nanawbabu karigino khangdaba ama nanawbabu chena mathada konsilli nanawbasu mapukningdadi kanna harauribani adubu kadomdagino khangdaba nushit amana rishigi masaduda inthoaga nanawbana irujatho uzo kaibita humang manamna loireme aisa irujabada ngarine aingonda amu loina masu silani rishi segrak anido thanga tuna manam nami aduga masu thokre nanawba rishina thokibaga masu prapap sangsilai aduga rishina kolamba masaduda amu manam nami aduga matomta noklaga is sidaga magi nushiba manam sinaga zuhore as penki reda ko nangsha charakhar oina tawi mena nawba mi thawaina konbira asi fawbada nangna hainadaba saduna inthokpi gibaneba nangsa pakhidreda haujikti masu thokre kari sarage base adubo magi nushiba manam sidi haksang sida adum punsinduna lehoreda nanawba rishina kolamba masadu hanna thangaladuna manam amu namjari nanawba machilda murum soladuna firol chichilaga rishigi kada changlai aduga tv amu yengni adubu cheptha amu rishine irujari baduda thorakpra haina amu yengli rishisu tawel ama sheladuna tawel amana makokta taithok tuna thorai